Ngarang Kukizo Council KJC na Sinduna Kangpokpida LNC Hotel da Pangthokiba Meefamda free movement gi matangda khanakidre hari Kukizo Council KJC gi Publicity Secretary na thadrokpa sirol amagi matungina ngarang pangthokiba Meefam aduda maitai amadi Kukizo anigi marakta muknariba sigi matangda Kukizo furuki miyam gi oiba mot launaba haiduna pung ahumlom subna Meefam Pangthokibani hariba Meefam aduda Warep Kayamarum Loukhre adubo housing maki oina kari warep sing laukibaki haibadudi lauthokidre hairi Kukizo sing na khundaba atai mafam sing dasu Meefam Pangthoktuna Warep sing laukigani tongan ba Kukizo na khundaba mafam sing dagi larokpa warep sing adu punsilaba matungda aroibo ina mapung phaba warep ama miyamda lauthokani hairi nakalamorom da Meefam asida saruk yakiba Saikol ACG MLA Kimnaw Hansingna Kukizo Council KJC bo Meefam Pangthokpagi damakta thagatpa phongdokhi